mayam ay wam ta haizege yagadra. Mayam ay wam ta haizege ngasi live kitang share to view. Mayam wam ta haizege yani ko. Yam serious ba topic ni ko. Akoy gi Maitei community ko iba mawong da ko. Akoy gi ni hai wam ta haizege ba akoy gi ko. Auji se ko. I dum sing na hagi ko. Akoy gi whatever Maitei way ba. Maitei ro ngangak pa. Nangi yumnak se. Maitei gi yumnak oy ba. Adui ta di wangang boda kara break phana se ba se haizege ba. Hauzi kwa nangi nabung na pa kaya ama mi bu paragadi nan state actor da mateng pangi yawi illegal activities ne hai jana Maitei mari maktagi pha dugi toriba so ba ek case am panjali bane ba ko maya masisida ai maming dipal loi ko pan bagi mathau su ta te masa na gyan ta ga da bane warning ne na khallage su ka shukai di warning ne na khallo ko loi na ma warning am dang haizage ba ko warning za arui bo hen biyo ba Maitei gi yumnak leira ba nangi imaron namaron jinganga ba nang na saning malaining salo Maitei mo raga nang na sakhi ba to pa lining Christian sakera Muslim sakera adagi di kay Buddhism sakera chaning ba chalo kashukai di ko to bu nakoy lining da di ay no mata wangang de maram di ay diam tina support to zai no whatever no apamba to bu na kanagumba XYZ Maitei sa poi gera Hindu sa poi gera Brahman no gera Bamon no gera Maitei gi lining sa po raga su ay koi Maitei na lining to sana may lat po raga su malem lai sha sa thinbo oi raga su kanagumba miyoy amatana Maitei amatana nabung na pada sokadaba mini allegation tharaga leiba sida hiena masa hakadaba wahi wata wangang sangang defamation allegation amata to birakanu nupi oiraga su nupi khunai no warak pangam me ba se kagono nupi oiraga su nupa na khut thaba ngamdraga su nupi gi lup kaya leiri ko khut tharakani hainingai su leita ba se ai haijaramge se apil ni ko chachagi se Maitei i amo ta di cookie narco terrorist hai bane cookie narco terrorist tum na hat ka bane ha basidana yaning ba mi yaubra yaning da ba mi yaubra Maitei i aseng oraga di cookie narco terrorist tum na hat ka bane cookie narco terrorist tum na hat ka bane illegal immigrant sangjale mem sa tum na hat ka bane akhoina moi sat khabra tan thoko Cookie illegal immigrant mayam se chalan go tan thoko akoi leimina ba sungam moi Maitei amoi ta di mase indigenous tribe amoi ta di nagasu support go da bane mase ko amuka haige bua pepa ngangi ba yamna haipa sari ba akhangai sa ba nong matangam khaigi lanjida front line da safe bunker da no mata ibung ipo amagi ising khuyamo pithaktra ba phadigom kari kara makhong thong na laga kari mata ibung ipo agi honari bodo awabu gidra ba miwei khalei ko nupi khalei ma yai ko ai khangde last warning ni nupa na khoi da phumangam draga so USA da legira France da legira India gi corner am da legele ro jaka oi deusi matam da Loop amana under daga nupi loop na achum magida magtana wakan tahan banga me basa ai haige khaba cookie illegal immigrant tum na hat ka dabani illegal immigration salan go natraba pun shishu pagi lan loi giroi she mairam ke ko masida Maitei i amana tana indigenous tribe kudimak support to go dabane illegal immigrant foreign diki sangak pa narco terrorist tum na hat ka dabane masa Maitei khakte wana te indigenous tribe kudi magna support opam thoya basa ai hairam ge na si na bi mana ko adu boy khoi Maitei ni kai kana ni sing thong na dana yam na hai pa sa na ne wa ngang ganu pa ngang ganu akoi na ngang pa khudi magna
thikalubad ay nangangi ba wahi wata phajada ba wahi wata ngangang pasing maram amamam loi leram gani pu thang bangam draba maram amamam leram gani ko illegal immigrant cookie sing narco terrorist panama tumna har kada bane masya maitai I amoy gadi indigenous ki tribe I amoy gadi masya yabam thoi ko masida kana gumba amana arambai tengo natraga khungakpa natraga ikhoi gi maitai isnauda taina bagi wafam sunglei leite taina basu yaroi taina basu sungya yaroi masya manipur sarkar na khangpham thokpane ngasi nangi nasa pari kayama mamong kayama khutta khulai paraga ne thoglei ba mayam sia kari maram ki damang ton kana ki damang tono masi khoina khangna sakadabane khangaba aduga taw maitai nupi apangbi atopa zatina lanje thokting monda victim hoigi ba manghal laga use and throw to basi atopa zati gi body na kayam so purage ba na khoi mine use and throw to boda mikap to India ki policy na small family happy family haiduna angang sike to ba yam handa ba ki policy plan ai koina angang oringa de thengna gare chumi chumde small family happy family eduna small family happy family na atopa zati among na ai khoi mai teng nu pi se laura ga manghan ba nataga lauraga orpa lauraga makhoi phurupta tilhangi ba mayama ma thokre mase migi di policy plan amane masida ikhoina makeup thokri basa makeup thon na bagi damakta achoba role laurakhiba ibung ipa arambai tengol oigera khunga koigera nataga loop oigera amoigera madwa punamak yai phana bagi damakta ne khangaba wane pepa yamna direct ming pandraga su in detail ngang badane understand to minase gyan tai ko asa hobism nangna aingonda ngangai se kaino asa hobism si meam thigat piro photo kai ke aingonda haibiro thabiro asa hobism aina si ngangi basida nangna kari nungai tabale ge aingonda wa ngangai se asa hobism aidi no mata mi je manada bani aidi manarani hojikti khangaba nangna asa hobism nang amasu yong ni pia ma yaw mi se asa hobism se yeng biu cookie na ko terrorist amadi ai khoi gi illegal immigrant sing je tan thokpa natraga leiraga na tumna har ka da bane ai bisida support tawdriba asa hobism number 1 point number 2 point atopa phuru na nangi nachan nachi kaya na naw ni pi kaya use and throw toraga manghal laba case mayam le ya besa asa hobism nang khangdraga di athuma matam da wakal tamina se ko wakal tamina sai basa I haizage ko asawbism toganu fake account ramni ado ai nang je block togani adu ai ma se maitei ni pidi ma le amtang photo ke thagap thabiro ko photo ke indirect thabiro asawbism nangi block asigum base yam leiyeba khangaba asigum ni pi myam leiyeba munna lami ngoba maitei nu pi kaya jati atopana use and throw toraga lang tho pagi case yam lay habasi na koi khangda baraba adu ita di maitei nu pi makeup tho oba hauji akhoi ki population growth of population se yengoba growth of population se yengoba aina ngangi se kari asweba lege ba aduga akhoi ki maitei gi se drug na mu nupa maitei nupa na mu drug na mu hatu piraba ani subada maitei nupi na mu use and throw toga manghan biraba adidigi akhoi resource akhoi punamak na kaidoba cookie illegal na ko terrorist na loina ma khudum sangra basida akhoi na makeup thokli basa kari marangi no ba kari hairaga na khoi se wakhan tahan doino ba please masisida akhoi gi damakta lepli basna kanano akhoi gi na kanano bese khangpam toeba miyoi ba besa apabasu laigani phatabasu laigani ko apabasu laigani aphattabasu laigani adubu hojikti aikhoi gi ba maitei community gi oina sokakpa matamda kanaba haibesa mang thaba mathau tai ba hojikti chumi ko aduga asa hobism nangna aina sigi point haibasna akhoi gi maitei da
cookie narco terrorist tum na hat pa na tagal tan thokhi ba ha ba sida support to di ba mai tai asa hobism so one of them si comment sida yaure ba sigumba nupi sing ai ngak ta mangam de ba ai ngak ta ba sungam ngam te ko me kari gi no ba moi na yaning di se kari no ba adu bu na khoi na chatning ba lining chalu ko ai gi imung da mix religion lei ai gi forefather da mix religion lei gani ka ana loina mak lei gani ba hiram khudi makine adu ina mak nangi pamza religion na tudi nang na thago na jaw ba ka shukai de ba nangi belief ne ba to bu nangi belief aduna maram oiraga mi atopagi religion bu la na popoga na to ba yade nangi religion du na maram oiraga mi amada defamation allegation to ba yade ba masi niyom ne ba si niyom ne ba ado ai khoi gi mai ding nu pi ka mi gi dina plan ne ba planning ama toraga mai ding nu pi se yari gai moi them toraga ai gi jati da tilhau si lam yen baduna use and throw to ba se ato pa ne naga gi imani bina ha ba da kya mi kai je khoi ato to ba jati gi na bai na khoi mun khoi gi jati na ya ba gi ne ai khoi te ti kashu tum ba to de ba ai khoi gi mai ding nu pi sing sina ato pa jati amana use and throw to ba do black man to bi ba kongai ma use and throw to bi ba kongai ma mado haugre madu hauji makha ta na relationship leiba oiba taragadi athuba matam da tokna biu use and throw to bi dingai da haizaba khakta ne ba nakhoi gi love to khoi na thugai ba nate ba mi gi di planning ama tawraga policy ama tawraga tawrai ba ne ba ai bun moi sena nu shibi ba do ka shukai de ba to bu ai nu shibi ba do minai do na thamna ba gi da makta use amu ai na sinaning matam da sinaba sinaning mu da kaw ga throw to ba do lang thok pa do adugi punsigi dignity gi du da noi mai tai no pi amo hingi se ai ba please ana aina haizening medium haizening de adana ai khoi na ngasi gi ibung ipaus na khutta khulai pai ba se kari maram gi na ba se hangbiu aduga third met ki matang da ko ai seng na haizege kari gumba ibung ipa kharana makhoi gi lakadaba rally adu sungsoi soidana mai thagani no mai pairakani no mai kapakani habagi kana gumba khangna jaba leiba atopa jati na paw lon hairakpa mayam amana maram oiraga ai khoi gi damakta safeguard tawna bagi damakta legi ba ibung ipaw singbo defamation to badi lan gani ba kari gumba ibung ipaw do khara leiramdraba numituda sisipu dagi chaklakpa maiduna moirang yorakani hainingai su leite soidana york pa siya ba si khangna sapiyo ba aduduna aina yamna khang hai duri wa ba nate ba ko maitei punsan si haba sia kaya mo yamna kuirage ba adu ngasi phawa ngamdri bani adubu ngamak bagi awon ba ma lakli ne ba awon ba ma lai ba sida ai khoi support to bam thoi haba ne ba ko aduduna mi atupa phurumna hapta khudingi pulli ba puguptuda moi mogi leizabalon ma kachaye ai khogi na kadai no baduna ai khogi su yari ge di no ma panba nimita punba na taga thani nimita punba natraga ai khogi thamada nomaijing mari lei ko nomaijing mari je nomaijing ani toraga mapam punba gi silai ba khudima ichela sa ai khoi support obam toi ai khoi munna wakhan khanbiyo ba ko ana hauziti puyada pu ohungi lan haibasya sung soi dana thokani haibasya puyana hairama baneba aduti karam ba pu se maitei ga lan thokra ga habasya mayam na wakhan tabiyoba ai khoina leiriba jagas na kadai da no ai gi sagoban siga thoban sigida leinari ba distance na kadar mano aina sagobal ai ga ai khoi kakchinga leinari ba distance na karam bano lamsanga mayang phanga leinari bas na karam banai ba sa ai khoi yam na kumna nei na pam to e ba uziti ko mara maduna maitei oiba atopa lining chatpa maitei adugo natraga na maitei oiraga ai khoi imalon ngangi ba amadi ai khoi yumnak ki oiba ipai pugi thamla ba yumnak sarnem ja happy ba nupi oigera nupa oigera hauzikti nangi nabung na pa mayam se loina pha dugi lummaga lawu up kadugi ngairaga leirabani haibasi uppasu haurak bani haibasi khangna gekna bana khudong saga daba gekna bana kaidoba kani
example over ngamgadaba adugumba wahi wata yarigi social media da seasonal shiba yani kwa kudamoina haiba matamda RK to be sick doba case amale family ba ado haiba ngangi ba nupi wegera nupa wegera makugi mapunsida police amani FI amala kotana pa bagi weba makugi da experience later moiba adubu taw jail da changura ba RK to be na haiba wase taw kangdaba nupi sing nupa sing ko even kudamoina hozem da haigiroge kanago mama phareba phaba sida hojiti cha sam tobani ba India government na haibadi masi naharonga samnei o naharonga mating pangi o nadaga magi politics asiga samnei nataga maze sigi music saminare mini nataga mase RK isen to be hariba nupi masase kanagumba amana su social media da mase maram sat phazade luzade character to imadi nampu da paisa muli nampu da paisa tawi mana lamzingaga angang sina nongmai pahali mana lamzingaga mi singse kai to ba yekna bu ohli haibagi kanagumba amana ngangraba madugi pota aina pharakpa matamda jail da changakpa matamda maduda loina chingthoga ne aingonda ithakta case kaya maron lol ha lol kani amadi lol su lol ha se jail sangriba nubi mahau khangriba nubi muna taw ko aduduna kana kumba mana phaba matamda police oigera state na phabo oigera center na pharakpa matamda ai ama haizake ba ko ai si pharakpa matamda mayam dagi oibe statement ama logani ba public ki statement ama lakpa matamda karigumba group nataga organization ama ma se phare na khalasiba phari ba pot asida hari ba group nataga organization asigi mayam gi public statement kari lege ba se naina rakani ba naina ko matamda nakhoi na ngang thoki ba nga ki ngang thoki ba wahi khara du na ke do ba madu proof oina lora ga ke do ba hin sa tok salakani ba mase khangna samina se ba Chumiko, adu boina ma. Masina masi oi krabanina, hausite koi keto batai. Number 1, ai koi lande. Maite community sunglan lande, Naga community sunglan lande, Manipuda lady ba indigenous tribe sunglan lande. See number 1, ai koi focus to si ba ko. Number 2, kari kita magta lande ba no haiba matamdi. Ai koi na no mata keto ba reserve forest area da khas lenda ai koi na yum siamzaluba sazaluba matamda sarkana madubu yumbu haibadi thugaiba sidokpa matamda aikoi nongmata sarkagi mathakta irang haude aigi leiminariba indigenous tribe amagi mayu mai thade aiga leiminariba jati atopa mida aikoina phu saijana nongmai kapasa aikoi nongmata tawdeba yani ko naga su tawde maite su tawdeba khas leni reserve forest area ni haiduna nui chalo chatragana thugaiba torokpa matamda Tugai government na tugai pa matamda ai khoi maitai na nomata kuki gi yumai tharu de kuki gi ke doba innocent mayama do nung langaga tan ki balaite ba naga na su tau de ba du matabak to naga gi mafam area da khudamoina ukul district ai rasiba matamda da khas le na taga reserve forest area da kitang cholak pa matamda matam gi matungina sarkar na DC kona na DC gi permit yauraga JCB na aduguma mafam saras oiram gera mafam oigera community sarama matamda sarkar na sidokpa matamda naga na maite yummai thade naga na maite hakide naga na innocent lam nung thomaga tan kiba puya gi history de late So that is why maram adunani andaki aikogi kuki illegal mayam na reserve forest le shalakwa matam amadi narco terrorist ki oiba posi state boundary international boundary digi lanthoga state boundary da lo namadi phone percentage oirakpa growth of population arithmetic chakadabasi geometric oiba growth of population lakpa khas linebada nomadic tribe ki culture kuki tribe na maram oiraga makoi gidi khungak ba ama legani ba khulak pa dugi machanupada adugumba sarkagi lemda mangon mana pitogani ba sarkagi lamaduda isanu pasigi lamse anang ning thawamu oiroina
kulak pasigi macanu panam ning to muai laga lamdu mutasan ganiba lamdu mutasan laga maming amu thonjan ganiba arithmetic growth of population chakada basi geometric growth of population chatpana maram oiraga ai khogi oiba census report ta akaiba mayam laeba masi magna maram oiraga masi gumlaba geometric growth of population si thingna bagi damakta ai khogi nagagi mioi sina maite gi mioi sina NRCS ya thamba yamna pameba tobodu masida ayet poirisia cookie neba kari marangina habadi they have kaidoba nomadic tribe cluster neba they have kaidoba makhogi geometric oiba population leba 246 ai chakadabasa 200 250 100 200 500 1000 ena mogi corporation da aduki matik geometric da chatpana maram oiraga makoi NRC pam deba asiguma mayam ama layeba manungda adu oibana maram oiraga sarkar da in manipur sarkar da tainaba ngamdraga india government da moina lauzaba ngamjadraga leiminari ba civilian oreba indigenous tribe ki maitai sing amadi naga yauna tan thorak ba ba se mase aduki matik kuki tribe se la leba ko NRC tama matok ta ineba adu la leba aduduna kuki sing se aduki matik la leba more da naga su yauna se leibani siki tairen pokpi ya sigi amani da kabui hana na kabui na taye ba ko tairen pokpi ya sing mathak se ya hana na sing ju kuki na ta sangre ya hana na kabui na taramba lamba maneba kabui na taramba lamba si hauziti kabui leitareba asigumba mapam jaga jaga kaya da nagana hana taramba maite ga nagana taramba mapam kaya nga sidi kuki illegal migrant mayamna na terrorist mayamna makogi shugi weba khudong sabada makogi namada india government na loktunarga conspiracy proxy war na maram oiraga makoina lakbana maram oiraga ngasidi indigenous tribe ki weba land resource water resource food resource economic traveling and technology tourism forest yamna soksalakbana maram oiraga ai khoidi hingdaba yade indigenous tribe mutpa yaroi integrity kaiba yaroi manipur gi saktam kaiba yaroi nakoina nongmai pairab na ai koisu nongmai pairaga thengnaba tabani kari gidamakta nongmai pairai bano integrity kanaba indigenous tribe kanaba reserve forest kanaba tourism kanaba tourist sport kanaba water resource kanaba land resource kanaba population growth of population kanaba census ki report matam da yamna accurate oiba yamna appendix ama form tongna bagi damakta ngasi thoglakhiba arambai tengol oigira khun ngakpo oigira maite isna oigira punamak thoglakpa tabaneba masa ai koi indigenous tribe amagi duty neba aduiba targadi manipur da leiriba indigenous tribe khodimakna naga haiba leite maite haiba leite na indigenous tribe khodimakna haiba integrity as kan haiba sa masa it is a mandatory duty oiganiba mandatory duty from toeba masida yamna wakan apikpa maite pamon muthapi yabagi proxy war ama tawrakpa indiana sea route overcome tongna ba somakan effect lakpa makoi project pairakpa ai khoi effect lakpa state asida khwaidigi lairaba growth of population su nemba khwaidigi economic su lairaba phuruk khaktana awaba nangani ba husu sikeba maramdi makhoi india government gi weba siru ki project moi lepa nai deba maram aduna haujite khoi kai doba tai zo jitena india na mating pangera pawagera पृथ्वीदा पुनमकना मिचंग ओइग्रता सु मैते हाबा मैते कम्युनिटी असि अखोय लिंगजेन मानगदबनी अखोय जो जितना नंगी नबुंग नपादा एलिगेशन डिफेमेशन ताबा वाहि वाता सोशल मीडिया द सीजन रोइदबनी मखा तारकदा नंगना पेंदबा अमा लेनिंगबा ngangingbado ngango kashu kaide ngangai ba nangi wahiduna men cost amadi laifam thoi kashu kaide madusu laigadabani adu tari kashu kaide ba adubu common oina platform amada allegation defamation torakadaba minus charge torakadaba potadi yarigi ngangbi kana habasa rk isen to bigi appeal oizageba hoyes ek is policy obi ai oning bai wali boy boy sinoba ana howzikti ko
ai khoi ke to sige ha ba dunia ba yam na ludra ai khoi gi mai tai ha ba community sina kali gai naga su kan gani ba si ma khang na sa si ba masida naga gi isinau singna ke to ba indigenous tribe ki bonding asya thada loi na khalla ba manipur kai we ba si khang na sa mi na si ba kwa ana si pu ong gi lan wa li ba karamba pu oi du na ha ba sa koi khang dri ba adubu sometimes manipur gi sarkar na natroga some ai khoi gi mai tai community da aki ba ma phauri ba ai khoi na phurup amaga lan kan na sokna ri ba sida atopa phurup amaga ai khoi ga khana lak ba taraga di ai khoi se po gadra mai thi gadra hai bi gi singna ba aki ba le ba punak ngasi ha ba ni mi te gi thadok pi ba maramdi kai maramdi no maramdi ai khoi gi di ipu khonang tha ba bo ro kwa every akhoi ki puari ichil sida akhoi sabon ga lakri ba ithil ama khak lai ba ithil is ai facebook dai doi mina singi ni ithil ama lai ba kan mai ithil ama lai ba ithil sigi nya maru leide maru dagi mapan sala mapan dagi ke do ba mara sathagre mara sathara banina masa phandore pasda mana songna bagi damakta not thoglak pa hore mara madunani manipur gi sarkar na manipur gi maidai isinau na manipur gi yamna top class family oiriba economic ta top class business family oiriba singna song kala kada mana do thadar biganu ai ba sa ai ikutani lolaga haizeramge maru leire maru dagi maton songa padagi mara sathagre mara satharabrina mapung phaba uzau ule ama oina bagi damakta masa phandok pa hore phandor kadaba masa jida mana songak pa mathok taeba mana songak pa matamda mahi sarak kadabane ba mahi sa dingeda mana song thorok pagi maton yorok paga manipur sarkar na kanagumba amagi but sanaba ai khoi gi communication gap leiba natraga misunderstanding na maram oiraga masa kaya bu kak thanaba honarak libagi paring amu uba phangai ba sa RK sent video ki jai ayate kyam ki jai ai cookie na ko terrorist ki de ai kanama ki balete to ba ai na ki ri ba de masadu da song thorakadaba manado mahi chakaduneba madugi mana singwa kakthatpadi nataba temakpa haurakpagi mami ubasa ayam kizai maramaduna athuba matamda manipur gi sarkar na amadi civil society organization na amadi ichin inaw gi chairman singna athuba matamda kok susan nabiraga chongai ba mana singsa ai khoi zalina kharaga punamak sambal ama kharaga lan bungadagi mayai da thambiraga yokhat minasi integrity kaidana ba hone minasi integrity kaidana ba hona ba matamda achauba thodang lokhiba itihas isen achauba thodang lokhiba maitai community ase kalan ma mathau tai maitai na bu kallaba indigenous tribe kudemaki mapangan puthorkani masida nagagi snaw singna aikoi aurakpam itinapam gi bonding ase thadar pidraba yena sakholakpo oigani abasa ai thamjage adubo hojikti yamna luri badi tabiu nupi webising nupa webising iresa punamak nangi song khalaiba maru adugi mara satharagle masa palakpa sida masa dubu kaidoba ai khoina yomzalaga ai khoina ulen kaya sibu ngakthoga ai khoina lepigadaba asida masa maring phandurakba singsida awaba polum pibagi damakta khuina bagi damakta kangna bagi damakta hona birakanu karigumba usa phanduriba masa mayam se ising haiba mathau tai masa maitai gi mamoina
mapari amoina tobam thokpani hause khoi punamak ising haigadabani hina maga sanaba usa upan ama oyangnaba honabada changdraba yadraba machak mathum punamak ai khoina haithagadabani ai khoi haithagadaba resource ase ai khoi talloidabani ai khoi subonomak kangadabani katan chuloidabani ka katan chuloidabani yam line na paisa tanba yabani ko si se thank you so much ai na ngangi se meaning khang mana to mai kai ma saw di meaning khang ani mai te i aseng mo di meaning khang ani mai te i aseng mana tra ga di meaning khang aroi singa re ai se ke ma'am yam ha ma thok ta de ma'am ya ning bro aduna ko mayam ai khoi usi yamna singadabani aigi allegation defamation torakadabase tawdana bas honagadabani aduna ai khoina mateng kai kai pangi ba khoki ba habi zabi kai kai toge ba khoki ba ai khoi ibungi pawda sokpa yaba na droga everything sa ai khoi punamak break faraga relax roga cool and calm da khoi thaba honagadabani kanagumba na policy plan ama tohuning ba do direct haibi ganu social media da ai khoina tawningi ba plan ado haido piranu simatang haijage kwa chumi ko maya ana akhoi hoji hawzare nupi oi bising agi nakta dum lakpiyo akhoi ji thabak yam pakhat pa hawzare ko maya yam pakhat pa hawre akhoi ke tawsige akhoi gi resource mamang da aina mayam na alu kg 19 piba matamda aina alu kg 10 da yon khi ko adu kai kanai khunja da sukana re aingon da sukana re aina alu bek yon jabaduna khungak pada solising kuntaru pating pangwa ngamjare puna makane ko alu do kai to ba chara mayam pire pari ani na thale hariba thariba khungang da sukana re alu pange marang kaina ahen ba pothok tu na yole hongna su praja da phangale number 1 number 2 kana re ko hongna su praja phange ahum subada yole ba income do na khungak pada su mating pangjare ahum ni ko sigumba se ya ma thok tai aduna diabetes patient kidney patient cancer patient bp patient lai banina adongi pota har hap ta organic thabiu collection tawzage marketing aina oizage lupa yankhai gi lupa kun gi phadigom suktang tawbase organic oiragadi har hap tragadi sidane aikhoina lupa mapuna amada lupa yankhai piraga laibase aikoi pamude se matang khangbiu ko adana har hap da ba posaidi tang na yola su pamude si khang na sapiu adudana adongi mafam singda hoji aina myam thali school gi college gi satra myam ko magi gena khada magi su income thoksa ba aina su leibi ba aduga bp leiba patient myam da cancer gi patient myam da aduga myam da har hap da ba pothok su pizere madugi income duna su engon da su kanare aduga mahiroi da su kanare asiguma ba nomang khai ba se akhoi sadari phangde nomang khama pa leiri bani nomang khama na leiri bani adubu kana gumba khungang amadadi nomang kha se sambaloina khanai mafam aduda valueless oi tobodubu phangdaba jaga akhoi dadi yamna value leijei mara maduna valueless leiba jaga gi product adu value leiba mafam da yonbiu paisa thokpani semasu kawbi ganu mara maduna mang da taraga leireba mayam ase aikoina sahi cha kaya khangdadana udana leiramba taraga su handakti yamna nungaijei la kona mara moiraga handakti pot thabagi changsu hengatle mara mokpa changsu hengatle paisa taningbagi changsu hengatle saving tobagi changsu hengatle unity oibagi changsu hengatle amadi soina giba sauna bigi biyasu I masi ni haibagi pota wakan khandaraga ngakna bagi sangsu hengatle thank you so much masigi damakta khubak amatang nizari khubak amata phubiro kok su sanabagi changsu hengatle khangudaba mayam amasu khange e lansina kanaba haitare ko handaki lansina kanaba ko ana babung bilen se amu aina yamna sawe hoji su tung warori ko adobu andaki matang sida sumaina aikoina khangowraga
Tholak pase, Sisu Kaneba. Sahi Mari Mangagi Matung the land, Tomone. Lori na Quimate Lori. Se Kuna Natro, Kulai Paragale Midwa. Hangang da. Impan East, West, the Yango, Kukina Tahadabazaga, Nakraba Kanglagi, Nakraba, Langon, Lamsang, Langon, Kukina Tahadabazaga, the Adjutant terrorist Natana. Loina Koshalam do my ICHAN, there is the Mokoina, Nakraba Quaka Jen Bazaar. Loina Koshalam do Kui Kongudeba. Ana Sikana Basula Ganikomaya. Ana a single mayam sa I coina yam highness singna utilize toshi I could get capability do utoga utilize toga utilize the pagi port adugi profitable adu naina mineraga profitable ore potu expand amuchangi expand amutoraga correlation lakani cooperation laklaba matunda understanding lakani understanding adu porogna bu hoda bada kinds of thousands of knowledge gathered torokani thousands of gathered torok pa matamda thousands of motivational speaker mayam lakani thousands of motivational speaker lakpa matamda dirty politician mayam civil society organization na sum thokpa ngamakani civil society organization na dirty oiba politician sum thokpa matamda aikhoigi integrity asigi kedoba kannabagi weba we kayama tholakani we kayama tholakpa matamda achumba we dana kana na sangakani habasi pop tarkani aramba sakhiba mi shudu pop tarkani madugi aba different set adu taunaba honaba matamda manipur ki sarkar na lopham thokpa responsibility matik chana maram sana lobiyu Yamna mang the taga labor responsibility as yamna haisingna utilize critical utilize with the help of critical analysis toraga responsibility to lobby hold the taraga day. Bali haming tabanata na manibugi bize pigi sarka upay na ite. Kasi kayo nangang tugi mayam bupuin dubu mayam dubu amtang bayan salan bi kwa point pasan high gram English ta pasan away asiminya di kanano ni inzalak pa ni ka khalangani ai kok sono subi ko sono chubi ai kere chubi ai ang opini ai sono chubi ai sono chubi na ngang bawa se summane mai tegi ibungi Jaya ini ngasai ngangi ba point tabi da bro ai phasa bane Is it discussion award the wang view high me? Nang wire. Discussion award in Bariam Tore. Nang wire ngang no hiro. High below me. Ngasi da koro ngambagi enagi to bagi mata ko sago banda. Phone Tore lawai na idolo bala ke ai wa khra ngang view law view na. Soma kan na ina mit se pang ba yadre ba pa ha pagi adu dagi ai do khongam dara ba ana pharak ta ba de cha lo tre taye sono do chu sin dara no ya phui to phajana sin khal kai market dai no ngango chigi phui se pa ma ga ja ro ya me lumi engon da yoli Anya, sanga yang kai, sanga the boat of your talker. Kanogi mantra. The last airbender avatar gi
water bender gitu. Ay ngang de ikay ze ay matik sa de. Adun ay decline to thokre. Lower piece ama lay. Ay gi yu ne ba ne ba po ko. Trial to ba gi lip pa ne. Si dum yon thoken khal le. Gam lum me. Chế ai zum lagi bane lum belum dabra. Ma hayeng kanom dai jegi hayeng ne. Andro kano da ne khoi gi athau batara hum du shi gi begi leron chan gi begi nimita ye. Adu mayam hayeng saru yamina si mayam lak piyo. Ai zuli li ngasi gi da. Che lumbra. Mayam lak piyo ko yeng do dai si wangang ba loi jagre adu khakta nei na haijani ngi se. Ana khoi wakhan ta si ko. Machu se this is gray, light blue. Se ya nang du kai machu ju no. Then se ya shi kitang lum me no ai ti. Then kai no khoi machu ma da. Un sa machu ma. Sa machu ma lai. Kamai yaude kamai ai nangwanda naga moina wa ma ngai jage ai na ngasa gi ngangi ba wa mayam du yaning dabra amata habiro please tell me ai je english kha thesar bane waro bina english tingang bodai jade lai pangtam tam wa ne khoi kem haite superani deliver na kai lam dano deliver la dili pa 70 lorani thau ta yaw je okay ha pa ya di amado sa masuwa ba sisi changa kai da yoning lupa chama to ninga chami yang kai sari ba ko lupa changa da to ma kai thong de ba duga changa kai da di lupa chama tong da baina ado lupa chama tong ninga kai khali ga du changa kai da le yaningi nang di thoi di achum bata hai bane mu get opposite nang lai roi na khum bro ina khulaga na delivery du lupa nang hana hai nang ina khumra la la bla hai kam hitler mary nutrition shai ba che ya ai yen ngau di yen ngau khalo la nang ne nang ta ne kai ri zoni de ma hai bi ro ni kai je ai kem tong ja de lai pa ga sida middle na adu di delivery sa so lupa 70 lo ga middle lo bani na ina khulaga di chama lo ge to middle class na 70 lo ga aduga nang low class wa ga na yang khai lo bi ge to bane nang na sa na middle hai ra bani na delivery sa lupa 70 lo zer ge kai khali ge Jay sapam sala pagi dah makai nak kau je calo yen je lau ba kiji ba makai aduga moizu lai ba singju aina pa do hapa le re aduga moina thongning dre na katan chu le na thong da le adu hayeng thong ba da pum ga dro ai ho jing ngau jai ro oh my god mayam ai pun si da yen thong ji isen to ai ga mata khao da jem san yum na
ai nang wada wam hai ge nang lak pa yam phare kaino ma hai bi ge ba ai phone tori tangai ko ya ma kana so ino message house do ye kai lamda kano to WhatsApp to call toro border ma yadra WhatsApp ai live tari ya ma kon toro ye tangai ko ai ma tha sa re Okay, chị còn là này là gì? Ngay khoai bà nội. Tốt. Chiếng ngồi bảo quả mà. Anh chị đá là xong rồi anh nó ủ nà bà mà tầm anh nó phu đuôi nhảy bà chị nó bà gì? Sigi restaurant thong bam hai zamana phajare hai ne ba aina magi message se reply to ninge ba aina nang sa ma agida ta lai ba ad aina nang block to ke gin ba block to di kon hare ba sigi reply to auto message ne ba adu ga mana khubi ani to re ba adu aina reply pi bangam de ba this person is unavailable on messenger hare ba adu mana ai messenger da block to ina to adu ga mana message tharam dai da I see messenger si unblock toraga mana message thare ine ba chume kwa kari gum aina mi si block toren khala si ba si je khuda moina si ki se ta joy kan ta se si je block to sal lage ba tang gi hoina kwa si block to roge ba kwa oda di to aina si message thaba ya roi ba ya gadra si aina message thaba ya roi ba chume kwa adu aina unblock to re ba ma unblock mu hange ba oda di maji message thaba ya doi ne ba aduduna hariba rastam thongam hariba nupa sina tori basi ama minam saye ba adugi ne baina sauji mana haina block tok dia ba block to mana ngona chana re ba shin pa sina block tok draga di aina masi message to thaba ya ga da bane ala mana block to re na tro sia sima block to tok dai ro Baktrisan thoi nang yam nai banlan jebi am tabu yengi masinu pas aji matang dam ta hai biro ba ai gyan ta dre ba mana di block tok dia ba ai da message aba chate banlan sakta nang na yam na pa he phajari he nang dia ukhul de gi ni ne kana nang bo cookie ro mahapa pi sandan nang di am na pa e na yang ka ge is migi sorok sida phamjali ro lepsan dana post to ba sa dana nangi phibam muti sida khangi ne bungwa mayang pa tik pa ba nu pa ni ne phut su da bo nang di am na pe choko cholo chale block to san ge aina mayam hojiki dara samgi do aina lande ko mana lali ni ko chumi chum de mana ai block do ina cha du ne aingondda sidarakpa nupa ge lam dp yengadoine aigi ngangbam thokpa ngangba loigre uji dayen blanket la elit la yeli shim sa na pakta ba laite loina pai roni balan thank you yam harawe de mana ai thagalak pa koi dadi paking handsome sidi mon makada ki tawraga ai pa pada pazabra lupa se aigi si classic hybrid ne lishingani longna bane offer da lishinga masanga ai ngonda di khara ama changa di tabi block to ba oira moi messenger pai da ba oiram ni nupa do block to ra di yengba ya roi o ai mana block to ra di ai na yengba ya ro jira ba messenger pai da ba gi oiram ni ba ai khangdre dara samje ai dana ai dara samje
Unaraga wai sanaba pame. I next sumaba I na kalise dada samza. Mana le kupak tagi sing kalise. Pa da kaya da happy no yam paksaya. Pa se lishing ani piba dunia ba kwa. No you offer da lishing amaga changa hapte ba. I gi dana ne lishing ama changa yo de gi pibi da mi mana. Ado nang hap ke di yumda ko. Yumda. Nang se mo na maputuan ni dana magi tampak ta tumani dana. Ado ka mana dum tak hapa ni. Ay nalila di dum pazaba niya purise. Ay na niya. Blouse ama lila ko yaro. Ay nalipa siya ano pa siya ba. Kasama siya no inga sa ni kwa. Ay na inba pi siya pazay hay di ba. Ay na lipa blouse hang di ba. Nangi blouse nang duman to buduin na. Ay na lila di pazaba niya ita. Lupa chamri yang kay shari mana ado ina lupa changa na jaga sangay kay kaya lupa yang kay kakta yumda ya bro ya ye yumda ya ye engon dairo number pirake lup chamri yang kay to di lupa yang kay tong aga di changa or aga di lupa yang kay tong ni dina ado ka changa yang kay ta di lupa chama tong ni dina ay chama tong pa me ICHAN gi rasi duga pa duga yamsa na ye zoking do Hamidu Ramhan Hamidu Rahan nangi dipi se nangira nangi thaza de ko yam taw gano ko ramhan nang nasan sai dipi do sing sing hapo moi them taw ranu phaja phaja bap sa laga lang matung taraga thamba male lang matum keno amta hauke hapo luong bantani bi mauji tang taruk mari luong mayam le keno lang matum taraga thamba male ay purise nupa gi sulai bro du gumba sweater do nawasa sidi nupi nupa lete nupa na zu dum sit pe lipa yai ado sigi lab se lo shalage maroi ba topic se aduga lab amu tharage kai khaliga next ki lab na nungai ba wari tawlo se khoi masenge kai khali oziki lab sna yam nungai ba maroi ba topic nya anyway ngasi di yo thina ta le rame marsen mark my word ay yam figure tara khini isen thui bi evergreen oi jone kid oi bi rashi lai bi kuchumu bi figure ta bi khaba thoi asing mane phajai pa me adu da nangi dukan mafam do khangde kamai tera baza khangbra baza dei awang lom changbi ro rk san thoi dukan okay chi se ICHAN nangi dukan se kadai wai dano yam pazai ni pa da di phone de pithok se kadu bi ni pa da sami pithok da ha anya sami yang kai da lor ga sa ga nang da ne sami anya lori ba tai ba ma di pitho ni ne ha kai gang na isi da ngai re li ra phazari se ai yam di ba na che da sai kun thani che shudri ai luhongani na sa to zari ba nupi ne ai su lu shi ba nu pa la ki ne na asa da hayeng la ke a dei di koina ra se haira di nang kamai to ba ICHAN aseng bani ngasi dam phajame ma sen thok som na ise koina ra se haira yam ta bu yenge chu ba jo ga nu sa sin de du ga ai po di pi thok le je me am ai gi phone je kwa tu chi cover photo ko bra nga ha le ga u tho le kwa nga kwa nga ha le ga ne kai tho king ji kwa to nga ha le ga yum tho le aduga nga ha le kai tho king ji kwa nga ha le ga to sigi hero hero ni ga tho le si kai gi no ai si pam de ai tang ta na kai ba cover photo ma thamba pa mi ba ai hate ta ba ise tu nga ha le ga khudop tho le si kai gi no khang de tum sense tawe ai gi phone je phone phau bu di kanom to le phone je ai phone je pha ba kwa no kanom to le phone ga lam maitai aseng bu already cookie
ꯐꯣꯟꯁꯦ ꯑꯩ ꯄꯣꯁ ꯑꯃ ꯚꯥꯏꯔꯦꯜ ꯀꯟꯅ ꯆꯠꯂꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯆꯤꯟ ꯃꯩꯊꯩ ꯀꯥꯊꯦ ꯄꯥꯎ ꯑꯩ ꯍꯧꯖꯤꯛ ꯇꯧꯒꯦ ꯇꯧꯕꯗꯣ ꯀꯩꯅꯣ ꯑꯩ ꯀꯥꯎꯏ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯧꯒꯦ ꯇꯧꯕꯗꯣ ꯀꯩꯅꯣ ꯀꯩ ꯍꯥꯏꯔꯝꯒꯦ ꯑꯩꯁꯦ ꯍꯥ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯏꯔꯒ ꯃꯤ ꯑꯃ ꯌꯦꯡꯒꯦ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯅꯠꯇꯦ ꯑꯣ ꯃꯥꯔꯁꯦꯟ ꯊꯣꯛꯁꯨꯝ ꯌꯦꯡꯒꯦ ꯇꯧꯕ ꯃꯥꯅꯦ ꯀꯦꯇꯦ ꯊꯦꯡꯛ ꯌꯨ ꯃꯥꯔꯁꯦꯟ ꯊꯣꯛꯁꯣꯝꯁꯤꯗꯤ ꯄꯤꯑꯦꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯗꯤꯄꯤꯁꯨ ꯍꯥꯞꯄꯝꯗ꯭ꯔꯦ ꯐꯦꯛ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯤꯖꯔꯦ ꯑꯩꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯊꯤꯕ ꯃꯥꯔꯁꯦꯜꯒꯤ ꯑꯗꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯀꯣꯛ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯥꯔꯁꯦꯟ ꯊꯣꯛꯁꯣꯝꯁꯦ ꯃꯥꯒꯤ 1.9K ꯐꯦꯟ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯂꯣꯛ ꯇꯧꯋꯦꯕꯀꯣ ꯂꯤቭ ꯏꯟ ꯏꯝꯐꯥꯜ ꯍꯥꯏꯌꯦꯕꯀꯣ ꯂꯨꯋꯥꯡ ꯑꯖꯤꯠ ꯇꯨꯡꯒꯤꯔꯣꯏꯌꯦ ꯅꯪ ꯑꯩꯉꯣꯟꯗ ꯇꯨꯝꯃꯣ ꯍꯥꯏꯁꯨ ꯀꯩꯒꯤꯅꯣ ꯀꯤꯟꯖꯥꯅꯤ ꯑꯗꯣ ꯃꯥꯅꯦ ꯑꯌꯦꯛꯄ ꯑꯗꯣ ꯃꯥꯔꯁꯦꯟ ꯊꯣꯛꯁꯣꯝꯁꯦ ꯗꯤꯄꯤ ꯍꯥꯞꯄꯝꯗ꯭ꯔꯦꯕ ꯑꯩꯒꯤ ꯁ꯭ꯇꯦꯇꯁ ꯚꯥꯏꯔꯦꯜ ꯆꯠꯂꯕꯅꯦ ꯈꯠꯅꯍꯧꯕ꯭ꯔꯥ ꯀꯃꯦꯟꯗ ꯃꯤꯇꯩ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣꯇꯤꯛꯁ ꯆꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯕꯠ ꯁꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯏꯌꯥꯝ ꯌꯥꯜꯂꯕꯅꯤ ꯅꯪꯒꯤ ꯅꯕꯨꯡꯅꯁꯦ ꯅꯃꯥ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯍꯥꯠꯈ꯭ꯔꯕꯗꯨꯗ ꯍꯩꯊꯨꯔꯤ ꯁꯥꯗꯨꯅ ꯂꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯨ ꯆꯨꯝꯗꯣꯏꯅꯦ ꯑꯩꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯆꯨꯝꯗꯕ꯭ꯔꯣ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯩꯅ ꯏꯗꯤꯠ ꯇꯧꯕꯅꯦ ꯀꯨꯀꯤ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯨꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯀꯛꯊꯠꯂꯣ ꯍꯥꯏꯔꯣ ꯀꯗꯩ ꯄꯣꯁ ꯀꯛꯊꯠꯇꯣꯏꯅꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯃꯦꯒꯤ ꯑꯌꯦꯛꯄꯝ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯀꯩꯃꯤꯡ ꯀꯧꯏ ꯑꯩꯅ ꯔꯥꯃꯦꯟ ꯆꯥꯕ ꯃꯐꯝꯗ ꯑꯣꯏꯁꯤꯁ ꯍꯥꯏꯕꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯔꯥ ꯃꯦꯒꯤꯒꯤ ꯅꯨꯄꯥꯅꯦ ꯍꯥꯏꯌꯦ ꯑꯩꯅ ꯃꯦꯒꯤ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯕ ꯅꯪꯒꯤ ꯅꯨꯄꯥꯅ RK ꯁꯟꯊꯨꯕꯤ ꯎꯏ ꯀꯥꯏꯅꯒ ꯍꯟꯗꯛ ꯋꯥꯔꯤ ꯇꯧꯕꯒ ꯂꯩꯕ꯭ꯔꯥ ꯋꯥꯔꯤ ꯂꯤꯕꯤꯌꯨꯔꯥ ꯗꯅꯦꯟꯗ꯭ꯔꯖꯤ ꯅꯣꯡꯊꯣꯝꯕꯝꯅ ꯀꯔꯤ ꯀꯞꯄꯤꯅꯣ ꯍ꯭ꯋꯥꯏ ꯗꯅꯦꯟꯗ꯭ꯔꯖꯤ
Karigino Maggie ayek pam ming palaga ka pisi karigino na. Kay pen double re Maggie da. Oy si du ay gini. Oy rani nangi kutanga ma. Offer no mata tawag de du sabala ido. Nangi oy bigi. Awa Maggie ya. Danindra ji nong thombam hari ba ma. Isi minister gi saga ni ngang ya ponte. Kali gino noy negi location ang isya. Nang kanano. Nangi mingdo kay no. Tamil gira kay udru gi may happy do. Afghanistan gi may happy do kay no. Adoy kang de. Kali gino danindra ji nong thombam na. Nangi ming palaga kapisi kay penda bali nang na mga nakita uraga. Danindra ji nong thombam nang na Maggie da kay penda bali hayo. Danindra ji se na inu paro. CM ki mi oiram ni ko Danindra ji nong thombam si. Aduga nangi ming pala ko is kapis yam phaza thogla me oken yam phaza bane. Da korogi matang ngangi thamba yaroina nakanda. Kangdeda khudi yamna. Aigi nupadi Ronex kawe. Why did we get Maggie? No ma. Nangi nupagi oiragadi chumgada langanang dia. Nupa group loy la. Masagadum post tai mi wang boy de. Sakadu sang ama de loy 5.67 muki range oigani nupa singdo. Matam sida ako imane bi ahum ay ima ako ahum ramen sai o shistagi. Mina yirum du hapu haga tawa puthuri ayam sauni hai. Kamay to hagan sida imane bi amasi doctor si single ni mana single oina patient si pung tay yengi dum yengi sang de pung mga tropo. Nupa wise na mi matam laite. Maga profession kitang nung sana ba mga clinic da support o zaban nupa pamba. Adu like tabagi da magmaza single ba. Ama imani bina tabag tawi sarkagi medical da ngata ne animak. Adu ga aisu single ni mayay sa pamilya se. Ada bay ako isun bay ng single ba kapwa isun na ba sida ikang kangaw da na ginamana bagi naging nupa sa mamana ba mitagi isan THOI ay nagkaura Adagidi ako isu itaw single lay army ni Indian army ni officer ni mezani hana intro ma tawi mana madugi Indian army du luhong do ren hai kada tore hoida adagidi nupa du na ai single ni isan to binang di single lo nangi di ako'y sig imana ba single kang no di shungay hay de aduga ay imani bi ani to da mo na focus tawre aduga nupa mayam to single sarame adigi last ay na asing ba hayo ni no do single aga nupa ro ne magse loy mangre ay nipiti loy mangre mo mana ba nupa kadrak ke mana wata ne ay na kadrak na ayo aduga single lam tayo andre. Amana lohong kata penupa, amana nupi koi na baleba, nupi koi na galeba, adu amana atina nupi cip ngata. De lasta nangi nupa sa ini masa kangde. Ay imane bina nang meki kinupa na tran hai ka. Almas ingang na ay di mas nangi nupa sa pakang saya tau bai tare. Kadi pakang ni na kalui buka mamana ba mayam do. Ada ako na imane bisna nang meki kinupa na hai ba mas ingang na. Siya ngakre umani upay tamina umani hayeba ay megi kinupa ore nang siya lunataw ko nang imani bini ko lunataw ko haram magana ako sila nang gisete do yam lumdo male ani tom sami ang kada sari tu
Yam sangi tu. Smile. Smile tu to ba ya. Tu. Smile. Pin da siya. Prem kanta ning tawzala o nang nupi pangdabagi senda kinusibana phajin ole pungtoi toire nanaudi. Ai khangdre noi nusi nungwa ai yaudre ai di single din ai romance thoktre. Ana sigi se tupi ju yawe. Khulu mama. Lam heladi ekta napuko. Khangne nang inu pado. Nang ladi hele phajab. Adun dagi oisista. Over no mata tawte. Sum chat pa khuding sum tangzale. Mayam sige lab chalo lage. Lab ama muk tharjara lage. Sembi ganu ko ise na pamba yengje sani. Sana thoi song thamna. Ai nu para. Single way ba doctor leye. Ho ibung bima ibungo megi ayek pamai se khadrak ne. Man aigi ne apa ama khangna han ne ba se kuire sahi mari manga sure. Khangna ba da lore. Ho doctor nu pa di ne doctor ni pi pa me. Ai khoi gumbi sak thibi sarkari thabak tok da bi doctor oi da badi ne pandiye. Shedi ban. Yakuman bi nang sibu live lo. Robin Kes na aibu Raskumari. Luang azil ay nga sana ay live ki team high gre. Da ji nang wa pepa nga gan ay ika kanina. Robin Kes si masagiyenge. Ay ngonda Yakuman dai. Madi kya phasagenge. Masagi dipi hap taba churup long na hipaga churup thaga naiba saba nupagi profession dignity ni lemzare khanjariba Robin Kes mi am oiragadi yamna transparency honest sincerity oigadabani Facebook ama pairaga digital creator ni na thamjalaga nasagi dipi phawba sak phawba transparency oina hapa ngamdaba Robin Kes ngasi arcation to be live to ginango matam kakta na ehangna block togani. Thank you. Kai sakre Robin Kes. Daluang azit. Nangi ni piro cover photo happy bese luna to biu. Ka. Aduna maya ai kisi ki live se lo chalage amuk entertain ya horase. Am kala ko lak ta ba ko. Promise to ko ngonda.